Sifong ki batuan tungan Manipuri sifong singdagi maruebi ipausing mayamna thamjagi ahanbada sanalaiba pausi de phong ki bagi ngasigi editorial kalam mayamna thamjagi ahanbada covid ki mari subu wave Miyam tinba Thouram Numit tare nidang Lepthokpa chumgani Manipur da hauji covid ki mari subu wave thunglare wave asi July thagi kuntraga mathoi aduwaide peak yaurabayai ngasi nongmani ni sigi manungda miyoi sama positive oiraklagani matau sumna tha sigi aroibadadi yum sahum samri ki matakta positive oirakpayai covid laisat haibisi karino haiba miyam khangnare adubu ahanba wave anisu wave amasum ahumsuba wave te thena khiba covid ki tuwan variant sing adugi layungdi khajik adum khene mariso wave asida sandoklibasi omicron gi anoba variant amani haiba khangnare laisat asi ka hena tamthiba makti thengnadri masa mau fataba hanadagi hauna anaba leiba kangbudadi khara makhaidi ka hena siksingai oi aduga atai masa mau fawa miyoi singdadi isam samba lokleho amaga haiphet manana oi maramaduna lokleho ni haiduna natragana lok thungmani haiduna miyoi amatana covid test tawthonadi masigi sumathakta test tawbu yaba masak mathum sing yamna laina masum ikom komba mafam amade hekta phanganbegi tangai phadaba lei khudam oina hairabada primary health center sing primary health sub center sing dispensary sing amasum community health center na singbada rapid antigen test fawbudi thamba sumi masigi sumathakta kanagumba mana test tawge hairagadi ayuk nungthil numidang haiba thidana laksaraga test tawhonabagi khudungchaba pigadabani masina miyoi amadagi miyoi amada sandokpa thingba ngamgadoribani isai imungda vaccine kaptriba angang sing amasum ahal oiraba singda laisat asi koina satluriba imung adugi miyoi amana pusilaglaga nahangadoribani maramaduna masana singnarakpa matamda laisat asi khangdokpa ngamhoragadi tokhaina lehauduna mayam punamak laisat adurigi kangadoribani covid ngakthonabagi damakta India government makhal makhakia gi vaccine lemna piri ahanba dose anisuba dose ki matungda masagi sai taragani pandigi yangkhiga mapan phawgi manungda leiba miyam punamaksu lemna precaution dose kapa yankre numit humdraga mangani gi oiba campaign asida miyam punamak saruk yaduna Manipur gi covid-19 lakshin basumi tawbodadi covid ki precaution dose kap khraba miyoi su adum positive oidabanati adumakpo laina asina tamthina sokhan badudi ngamde mark positive oibi ai makhal makha kya gi laina laibana maram oraga positive oibiduna mark kudung thiba thokadaba su khara makhaidi vaccine kaphoragadi kanmangani asigumba laisat asi lainga na covid ki vaccine khaktana thengnaba ngamgani haina lauragadi madusu langani wave ama haibisi wangkhat panem thabalai wangkhatlingai gi saira asidadi miyam tinba Thouram pangthokpa haibisi khudong thingai oi maramaduna state asida lairiba miyamna makhal makha kya gi Thouram sing haibadi isai nongmai lila drama saksa haijanaba lighting gi thabak Thouram sing pangthokpada khara makai athingba thambagi tangai fadabalai isai nongmai gi Thouram pangthokpamda covid positive oiba miyoi khara yoramlabadi mafam adur tilliba miyamadugi marakta miyoi yankhai sama positive oirakpa aruba nate maram mayamasi yenglaga vaccine su kapthoksi aduga wangkhalakliba web asi hantanabagi damakta numit tare ni gumbadi miyam tinba Thouram amata pangthoktabana sumgadra haiba khanaba sumi covid ki mamangi web singda curfew thamjinduna akanba lockdown toksinduna thamkhibada state asigi sinmilon gi phibamda ka hena shokhiba masum sathiraba khudongsadaba mayam mayona khiba duna pura oihoraga haujukti covid phanayamna wangkhatlabasu kaithel phawbudi thingdaba sumgani haina lawi matang asita panjani wafamdi covid ke laisa thingnabada lenga ke anobu kanglona ma simbagi tangai fadabalai miyam su isai sana khangna laisa asidagi nanthokchana ba tangai fadaba thabaki natragadi hek yariba makhai yumda lainana bokona biyu thawai haibisdigi henba amalaiti aikoi punamak nada yektana punsi nung sangna lainana bokona minasi haijaninge haibanga sigi sanalaiba poksi de phongiba editorial kalam dagi lokhosara kana mayam da thamjage duga makasi tajara poina topa marui poksing miyam na pijage miyam loi fumi yeng taminasi makasa tarak poina topa pawmana Isel Express ta phongiba pawng tang mo mayam na thamjage miramda mahi tambi nupi masa sing lamsat kam yorakpana mama mapa sing ikai phrup khumnare miramda mahi tambi nupi masa sing lamsat kam yorakpana mama mapa oiribi sing ikai phrup khumba yauri haina ITI Manipur State Council gi Assistant Secretary WM Zakir Thadorokpa Sirolamada Phongdorakli Siro Sinhai Sai khara sida Manipur gi
Maitai Pangalakti Miram the Awang Wataki Maitambas Mahiro in Nupi Masasingi Masing Kradi Wankalakli Sang Yamni Hengalakriba Makai Kanglup Asib Awang Watakta Pulak Puhalakani Haina Asata Ribani Maramasimangna Mama Mapa Oibishina Masasingbu Bangladesh Russia China Ukraine Kazakhstan Singwat Laibaks in the engineering MBBS BDS Amadi Ate Atopa Hiram Sing the Tamna Batari Mama Mapa Kiaman Masasing Tagani Haina Asatonari Mahiro Singna Imung Manung Marimata Lapthok Narabatunda Apapati Yengdana Maning Tamduna Towning Batauba Lamsat Kamakayagi Wari Tarakliva Si Levactivini Mahiro Singi Maraktagi Yumban Mari Tamba Dharma Labis Haduna Nikana Singba Sonduna Leminaba Mahaitamba Loirga Mayum Halaklaba Matundana Mayum Amukta Pandri bis Haduna Nupa Amada Amuk Yum Pan Yauri Ahanba Nupa the Gisu Talak Laudabida Anisuba Nupa Yum Pan Yaroktuna Mahiroi Kia Ningba Kainingai Wina Wat Hok Laklibasi Matam Sana Mama Mapa Obisinamadi Miyamna Yengsin Haudrabadi Anabu Wat Hokia Lak Yari and All India Tanzim E Insaf AITI Manipur State Council Gisirol Amana Nunang Bafongdorakli Aron Bathamlamba Mapuroibana Apong Mapuroibda Triton Dimanamadi Blackmail Nasimakia Taubiauri Haina AITI Manipur State Council Pogdam Lakutagi Organization Timamana Hiramashida Miyeng Sangdunu Yengsin Mada Lamsat Kamba Dharmamadi Masagi Zatigi Kongunbu Kongauna Yauri Habakang Ngamle Hiraduna Lamsat Naidaba Singadugi Record Lokatuna Thamnabagi Pandamda Mahiroi Karagi Kangduna record singasi organization ki Maikay Dalay Amadi Makatan su Tigat Kigani Hari Masa Siam na Hona Bada Awaba Kaya Mayuk Nariba Mama Mapa Oibishingbu Ning Makayan Matanatana Ikai Pir Kumaliba Lamhen Basingasi Sumtoko Faragani organization ki record Fangliba Mahiroi Sing Kauduna Sengdo Hanbagi Tabak Sangslagani Hari Henasu Paushna Fungdorakli Atopa Pawamadana Yengkom Sursandrana MLA Rameshwar ki mathakta criminal petition file torakle Honda Pangthoki Batarani Suba State Assembly election na Kuntraga Teret Kaksing ACDG NPP ki ticket mai paglakiwa Mayang Laman Rameshwar sa Yangkai Humdui Apokpa M Aver Makhalo Kaksing Kolen Yumertami Kaladuda Mahakalamba Taunaki BJP ki Mirep Yengkom Sursandra sa Humdraga Matu Apokpa Lakidrava Wayama Kaksing Turel Wang with the Libana petitioner or do criminal petitioner High Court of Manipur file torque. Petitioner Wise Hursandra Namaki criminal petitioner C CRPC section 482 gi Makara file Toroduna Lampel Court Complex the Lady Special Court MLA MP number 2 Manipuna criminal Clause C case number 10 of 2022 ga Mari Lainaba criminal miscellaneous case number 152 of 2022 gi matang tha sigi marida pikiba order dubu kwas tauduna sanahan bigano hairaki aduga hauzik court asida lariba criminal clause C case number 10 of 2022 asisu maintainables oidaba case ne hain su phungdorakli Wakada Siko na criminal petition number 27 of 2022 oina nga si Chief Justice ki bench na lakotuna kanabibda petitioner gi maikaida senior counsel and Zetendro na leplaga counsel Murtaza Ahmad na mating pangki ko na counsel gi submission sing taraga respondent oiriba MLA da notice issue tawki haidi hanisu paus na makatana su palakli ado hausu ko ina di miyam paus si matanga se sinjarage mas miyam kun ano update pijarake and thank you